Lona thingkhraba lalhoulup Socialist Revolutionary Party Sorepa ge anti-drug task force na Mayai Kaba Chinjak Sijinnabani haiba Meeoi kulumdoi North AOC dagi Phagatkhre. Phagatlaba Meeoi sing adu ngarang numidang Thoubal district ki mafam amada paumi sing mamang da puthokladuna Sorepa ge machin chatpa amana hai Mayai Kaba Chinjak ki mayok ta sahi kya gi mamang dagi lamdam asigi ima sing amadi miyam ne iho kya hauduna lakli Ima sing asna kanna lauzarabasu drug lalonba singna ima sing asigi kholau asi tasin usinadana lakli drug lalonba sing asna nahau iriba isa inau kaya amabu hene drug pizaduna khunai asi muthatna ba hotnabada achawa thodang lauri Mayai Kaba Chinjak tagi mamang mapa oiba singi physigi lan oiriba amadi khunai asigi tungi yumbiral kaya kallu haiba miyamgi wakat kya lakbadagi amadi mama mapa oiriba kaya gi ningba kaibigi wari kya tarubadagi Sorepa na Khunai asik kananabagi damak drug thingbagi thabak asi chathanaba phirep lawbani drug thingbagi khongjang asi makhatana su chathakigani miyamna su hanagum mateng pangbiyu haina machin chatpa aduna makhata khe